Urkhul district ki sina kaithil tangkhul singna law suringani kuki militants na nomai kap thorakri hari Naga volunteers na khut hanbadagi nakalani gi marakta akan mo na khut thonakri hari hariba thawdo si ngara nungthil pung ani makai mu tab matamda thokhi bana haina report tawri paw mana haribana matam asida sina kaithil da lofum amada law suduna lairingai khulai matik sana paiba kuki militants na nomai kap tharki bani nomai kap tharakpadagi lofum adu thabak suriba amadi khulgi khunja sing sapagataba mafam singda shanaki adubu thoidokpa aso apan gi paudi leti thawdo adu khangmadagi naga volunteer sing sangsilaktuna kuki militant sing da khut hanmadagi nakal anida pumkhai mu khuthona ki hen spaw mun makha tari loin hausifu ni dia aso apan gi paw leitri hari Myanmar gi rakhin da pukhai bagi thawdokta January masum February da landmine masum ordinance devastated na aso apan nangan khibagi paw update ten tak na mem da thamjari haiba Myanmar gi rakhin state thoki ba thawdok khara da landmine pukhai ba da yamdrabar civilian ahum amasum miyoi taruk Nupi yauna tha ani habri January February da aso apan mishimina yaukhe ba paw mani WSACR oirakli ba phiba masigi matang na PM Modi India na santi amasum tangdu laitawagi tamak lepli Prime Minister Narendra Modi na West Asia do odiba phibam sathina nungnangbagi hiram amani haikri India na santi amasum tangdu laitawagi tamak lepli haina Canada gi Prime Minister Mark Carney galoina press me pham amada wangang wadam hanaki asigumba yetnaba singi solution ama phangno India na matam punamakta dialogue amasum diplomacy gi tamak appeal tawri haina conflict singi santi web waroi singi matana New Delhi gi matam sangna digi leirakpa phirep adu uladuna hanaki Prime Minister na phiba madu government kupni yengsinduna laidi amasum Indian nationalist sing asu angam thondana baga region adura laidi ba laibak singa paw phawnari region adura laidi ba Indian national punamaki safanagi dama aikoina laibak punamakta naksinana thabak tawri henasu magna haiki maki wapamasi West Asia ra nang thulak conflict adugi oirak liba phiba madu khanana ba security amasum strategy gi hiram sing khwai digi wang warep lobungam ba body cabinet committee on security ki mipam ama mahna tangbal laukibagi nongan bada phungtorakhibani magna Israel gi Prime Minister Benjamin Netanyahu dima Middle East ungkhatna bu wakhalak liba dugi matang nasu telephone wari sanaki United States amasum Israel na sahi decade kya gi manungda Iran gi mathakta makhoi gi khwaidigi asoba attack sing thangzana mite sathaduna Iran gi supreme leader Ayatollah Ali Khamenei hatki Iran gi lan gi jahaz sing luphan ki amasum hauzik power target listing ama henbada attack tokre Iran asu Kuwait amasum Bahrain da leba US military base drone sing attack toraduna amasum gulf amasum state of Hormuz US amasum UK oil tanker ohum the missile attacks taduna khudan kibani Asmer Sarip Dara sipni US Israel secretary Middle East conflict adu lanate dictatorship ni Middle East the wankhalak liba wathuk adu Iran gi Israel amasum US ki marakta mayukna ba lan ama kaubi yarai amasum madu gi mahutta madu dictatorship ki thabak ni haina ugadabani haina duna Asmer Sarip Dar gaha sip Syed Zainul Abidin Tukavan miti yaning da phungtrakri mara United States puma koi masagi interest ki damuk malem gilusing busing bo hosties wena thamna bo hona bigi maral sikhi masum laikhidraba Ayatollah Ali Khamenei Iran gi supreme leader oibakha nati ma Shia Muslim singi damuk ta global gilusing ba amani hain sing thaki Iran amasum Israel gi marka thuklipal asi lanama kaupa yarai masi dictatorship ama oina kaugadabani America na makoi masagi interest ki damak malem gi lusing busingi hosties oina thamna bohane Ayatollah Ali Khamenei Iran gi supreme leader oiba kaknati mak malem gi mapum punamaki Shia lusing busingi lusing bani haina magna makhata na sufongdoki Marakshida India gi mapum kyada Shia Muslim singna Khamenei shikhibigi matangda protesting tawkrapni All India Shia Personnel Law Board ki General Secretary Maulana Yusuf Abbas na business sing thingzina na ba masum lusing ba du shikhibegi nungai tabak phongdok na ba amu ba phiral sing haigana ba lapthokre swari US amasum Israel na February 19 attack sing tawduna Iran gi supreme leader Ayatollah Khamenei bu magi masanupi masunupi mamaunupi amasum mama nupa ga loinana hatkibani
business punamak numit humni thonglon gadoriba miyamgi yumda amuba phiral sing thetgadabani mak shibegi nungaitaba phongdoknaba mifam sing phamgadabani hanasu phongdoknakibani masigi mamangda Uttar Pradesh ki Khudong Lakhnau da Iran ki Supreme Leader Ayatollah Ali Khamenei da ikai khumna bunaba soto Imam Parada Shia community ki miyoi sing punki mifam adur Shia cleric Maulana Sayyid Khalre Zawan Iran ki miyamna kaidongai da ko nolo emasum Israel amasum America bu maithiba pigani hanasu laukthokibani Iran Israel conflict singi matang na hingsa protest singi matang na center na state singi warning tokre likun sing Supreme Leader Ali Khamenei hatkiba matungdagi Iran amasum Israel gi marakta makhata na ungkatna rakhibaga Ministry of Home Affairs na leba asid satharakpa yaw hingsa amasum protest singi matang da state kya alert ama thokre alert sing adu Ayatollah Ali Khamenei February 19 hatkiba gi matung Shia community na leba sin thuna protest sing satharakibani state sing thakiba directive adu makoina pro Iran amasum anti Iran group singi activities kupna Siena bo appeal tori maru oina Iranian US amasum Israel embassy sing amasum consulate singi akoibe security kan khanana ba poktak sing su makoina pik henasu likhun sing su makhata nakhi Shia militia sing loina na Islamic State amasum Al Qaeda gumba terrorist groups sing na pirakuyaba akibe sing su Ministry of Home Affairs na khudo mithinki terrorist groups in Iran sagonaba phibam ashigi khudong sablarok pe hensu intelligence ki pawk sing ingit piri embassy sing adugi mathakta security alert aduna asoba tourist destination sing zeus ki institution sing amasum nongsup laibak sing da affiliate tawba establishing su target sing oirak pe hena security sing na alert aduna piri center state sing na maru eba mafam sing de security ki thabak hengana ba pokta pikri madugi mathakta mi kung mafam sing na maru eba mafam sing na section kana lokana na ba masum improvised explosive device kumba explosive sing detect tawnu ba police ta pokta pikri hari I kahanba message sing amasum tonga sing thingna ba social media ra monitor tawda su ahen ma bing sanctionana ba ministry aduna phongdokre pamdaba thawdo ama tholak padagi thingna ba rapid response team sing thorang tawduna laina ba state punamaki directors general of sing da khan khriswari Kohur Kuki Organization for Human Rights Trust ki Meetei digi ngarang thangju numita March 8 akan mamong da condemn tarakre cycle the thabak suduna leiba Kuki jau Nupi singda khulai paijadaba singda attack tarakli haina maral sikre hairiba thawdo si ngarang March ki tang tare charona pung aniga makhai munung thingi taba matamda tingpi bung amasum leblen Kuki village cycle sub division Kangpokpi district ki manung sana leiba agricultural field amada thokiba thawdo amani haina su report tawri Nupi kayama hairiba farming activity ki tamakta hairibe thawdok thuklibe incident jaga sida thabak suduna laikhibani heba wapum yauna phongdorakli